Hello, Agu. Good evening. Đâu have no. Agu mi cầu rô. Mi cầu rô, mi cầu rô, mi cầu rô. Yam hay cô. Yam hay cô. Kang si. Matamse pukon ole angang na ahan sare. Matamse puksay sare ahan su angang ole. Nungsiboy mamal laytre apamba sahi thidre. Nungbu nungsinaraba kanagi wasu tadre. Chumi. Nako medyo pagod talle. Kaya ba amakha agu amakha uncle gi saido. Uncle ng bema nungsibasu kaide, kaide, kaide. Bema na kaka nungsibasu kaide dudo. Kanglay cha mayambu to labi ay hakna khubak changjau tara lona duna ikok lekha tana khuna malim ima sokna punemjari. Punemjari mayam punamak. ꯑꯩꯅ ꯄꯥꯕꯗ ꯈꯗ꯭ꯔꯛ ꯊꯥꯡꯕ ꯀꯣꯃꯦꯟ ꯉꯥꯛꯇ ꯅꯪꯅ ꯏꯔꯛꯑꯒ ꯄꯥꯕꯒ ꯊꯣꯛꯇꯕꯩ ꯋꯥꯅꯤ. Agu! Nangsi Agu ni ko. Kaya Punemjari aina Punemjari si aina haudorakhibani ai. Chumi Punemjari inauna haudokhibani. Kanana su munba yaroi. Agu chiche amuka nangi matamdo oninge. Ngao na laibado. Adumana laininge. Adui matamdo haladi nungainida. Khoi mamana school halaga chak amunbaga thambirambado. Nong phadok khaidoktanaga thanambasidi dui numita sauningmasidi hairaga kanade chak mama kainjangno en halakpada chak to khaidoga chau haidi madu numittu mu sauningba numit leiteda adui matamdo haladi nungaini. Aina haudorakpane Punemjari se kanam haudokhi ponte ai chummi inauna haudorakpane aduga lamyanbi se aina tare lamyanbi lamjingbi se nang oire adugi credit khange na chena nangonda soidana pigani.
ꯑꯒꯨ ꯆꯤꯆꯦꯒꯤ ꯃꯤꯁꯦ ꯑꯝꯇ ꯀꯧꯕꯤꯌꯣ ꯆꯤꯆꯦꯒꯤ ꯃꯤ ꯀꯧꯔꯣ ꯃꯤ ꯀꯧꯔꯣ ꯃꯤ ꯀꯧꯔꯣ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯤꯡꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯁ ꯍꯥꯏꯇꯥꯔꯦꯒ ꯅꯠꯇꯦꯗ ꯆꯤꯆꯦꯗꯤ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯉꯤꯕꯣ ꯆꯥꯛ ꯈꯥꯏꯗꯣꯛꯑ ꯆꯥꯎ ꯆꯣ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯆꯤꯆꯦꯗꯤ ꯈꯪꯗꯦ ꯊꯑꯣꯏꯅ ꯁꯥꯎꯅꯤꯡꯉ ꯀꯞꯄꯦ ꯑꯗꯨꯒ ꯑꯗꯒꯤ ꯆꯦꯛꯂꯥꯁꯤ ꯆꯤꯡꯈꯠꯂꯛꯀꯦ ꯌꯦꯡꯉꯨ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯗ꯭ꯔꯥ ꯌꯦꯡꯉꯨ ꯎꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯅꯗꯤ ꯈꯥꯡꯉꯕꯅꯤꯅ ꯎꯗ꯭ꯔꯦ ꯑꯅꯨꯁꯀꯥ ꯀ꯭ꯋꯤꯟ ꯍꯦꯜꯂꯣ ꯑꯅꯨꯁꯀꯥ ꯑꯅꯨꯁꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯋꯥꯔꯤ ꯁꯥꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯑꯒꯨꯅ ꯍꯤꯍꯤ ꯂꯝꯌꯥꯟꯕꯤ ꯂꯝꯖꯤꯡꯕꯤꯗꯣ ꯍꯥꯏ ꯍꯣꯏ ꯃꯅꯦ ꯑꯗꯨꯒ ꯑꯅꯨꯁꯀꯥ ꯂꯩꯔꯤꯕꯣ ꯑꯣ ꯑꯅꯨꯁꯀꯥ ꯂꯩꯌꯦ ꯑꯅꯨꯁꯀꯥ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦ ꯑꯅꯨꯁꯀꯥ ꯑꯩ ꯗꯤꯜꯂꯤꯗ ꯂꯩꯌꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯨꯁꯀꯥ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯑꯒꯨꯅ ꯃꯤ ꯀꯅꯥꯅꯣ ꯑꯩ ꯁꯔꯃ ꯁꯤꯁꯇꯔꯒꯤꯁꯨ ꯌꯥꯎꯗꯣꯏꯅꯦ ꯍꯥꯏ ꯑꯟꯖꯂꯤꯒꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯑꯗꯨꯒ ꯑꯒꯨꯅ ꯑꯗꯨꯒꯤꯗꯃꯛ ꯀꯞꯄ ꯂꯣꯏꯔꯦꯍꯦ ꯑꯩ ꯀꯞꯄꯤꯅꯦ ꯃꯇꯝꯗꯨꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯦ ꯑꯒꯨꯅ ꯕ꯭ꯂꯔ ꯆꯠꯂꯦꯗ ꯍꯥꯏ ꯌꯥꯔꯕ ꯑꯟꯖꯤ ꯁꯤꯁꯇꯔ ꯀꯩ ꯂꯝꯗꯅꯣ ꯍꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯅꯨꯁꯀꯥ ꯑꯩ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩ ꯁꯟꯗꯥ ꯇꯥꯔꯕ ꯑꯅꯨꯁꯀꯥ ꯑꯗꯨꯗꯩꯗꯨꯒ ꯑꯒꯨꯒꯤ ꯃꯃꯤꯠ ꯁꯦꯀꯠꯄ ꯏꯃꯣꯖꯤꯁꯦ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ ꯗꯦꯜꯂꯤꯗꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯇꯧꯔꯛꯑꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯌꯥꯝ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯍꯤꯡꯒꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯑꯁ ꯀꯞꯄ ꯀꯞꯄ ꯂꯦꯜꯂꯦ ꯀꯩꯗꯧꯗꯣꯔꯤ ꯆꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯞꯄ ꯀꯞꯄ ꯂꯦꯜꯂꯤ ꯖꯨꯒꯣꯠ ꯆꯥꯕ ꯃꯐꯝ ꯅꯠꯇꯦꯗ ꯑꯗꯨꯒ ꯑꯅꯨꯁꯀꯥꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯤꯁꯇꯔ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯅꯨꯁꯀꯥ ꯆꯤꯆꯦꯒꯤꯁꯦ ꯂꯥꯏꯛ ꯑꯝꯇꯪ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯒꯨꯅ ꯑꯁ ꯄꯦꯜꯂꯦꯍꯦ ꯚ꯭ꯌꯨꯁꯦ ꯍꯥꯏ ꯄꯦꯜꯂꯕ ꯚ꯭ꯌꯨꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯃꯅꯨꯡꯒꯤꯅꯤ ꯑꯥꯏꯐꯣꯟ ꯑꯣꯏꯕꯩꯅꯤ ꯍꯥꯏꯔꯦ ꯅꯆꯦ ꯁꯨꯁꯃꯤꯇꯥ ꯑꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯅꯆꯦꯒꯤꯁꯦ ꯑꯥꯏꯐꯣꯟꯅꯦ ꯑꯥꯏꯐꯣꯟ ꯑꯥꯏꯐꯣꯟ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯉꯒ ꯑꯣꯔꯦꯟꯖꯀꯤ ꯐꯣꯟ ꯑꯃ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒ ꯑꯒꯨꯅ ꯍꯣꯏꯇꯥ ꯂꯥꯏꯔꯤꯛ ꯇꯝꯕꯩꯗꯤ ꯂꯥꯛꯀꯅꯤ ꯑꯥꯗ ꯑꯗꯨꯗ ꯎꯅꯕ ꯌꯥꯅꯤ ꯂꯥꯛꯑꯣ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯣ ꯊꯥꯖꯗ꯭ꯔꯦ ꯅꯪ ꯂꯥꯛꯄꯗ ꯑꯅꯨꯁꯀꯥꯅ ꯑꯣꯀꯦ ꯀꯦ ꯂꯥꯏꯛ ꯍꯥꯏꯌꯦ ꯑꯅꯨꯁꯀꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯟꯗꯥ ꯇꯥꯔꯕꯣ ꯑꯅꯨꯁꯀꯥꯗꯨꯒꯩꯗꯨꯒ ꯑꯅꯨꯁꯀꯥꯒꯤ ꯃꯃꯤꯡ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯅꯨꯁꯀꯥ ꯍꯥꯏꯅ ꯀꯧꯕ꯭ꯔꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯅꯣꯏꯗꯤ ꯂꯥꯏꯚꯀ ꯊꯥꯅꯕ꯭ꯔꯣ ꯀꯥꯡꯁꯨ ꯆꯤꯛꯏꯅꯦ ꯑꯩꯁ ꯅꯪ ꯑꯥꯏꯐꯣꯟ ꯐꯪꯉꯕꯣ ꯍꯥꯏꯁꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯪ ꯑꯥꯏꯐꯣꯟ ꯐꯪꯉꯗꯤ ꯐꯪꯅꯕꯅꯦ ꯅꯪꯕꯨ ꯐꯪꯕꯨ ꯑꯥꯏꯐꯣꯟꯗꯩꯅꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯃꯤ ꯃꯆꯥ ꯍꯣꯏ ꯌꯥꯄꯣꯠꯇꯦꯀꯣ
ꯂꯦꯚꯦꯜꯁꯦ ꯌꯥꯝ ꯋꯥꯡꯉꯤꯀꯣ ꯅꯆꯦꯒꯤ ꯐꯣꯟꯗꯣ ꯐꯣꯟ ꯑꯣꯏꯔꯦ ꯑꯁꯦꯡꯃꯛꯀꯤꯔꯣ ꯍꯥꯏꯁꯦ ꯅꯪ ꯑꯥꯏꯐꯣꯟ ꯈꯛ ꯁꯤ ꯏꯃꯣꯖꯤꯁꯦ ꯊꯣꯛꯑꯦ ꯑꯗꯨꯒ ꯊꯣꯛꯏ ꯀꯥꯏꯅ ꯐꯥꯒꯤꯅꯤ ꯑꯥꯏꯐꯣꯟ ꯅꯠꯇꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅ ꯂꯩꯔꯦ ꯃꯥꯅ ꯑꯒꯨꯅ ꯑꯥꯏꯐꯣꯟ ꯅꯠꯇꯦꯍꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯑꯥꯏꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯑꯥꯏꯐꯣꯟꯕꯨ ꯑꯣꯏꯗ꯭ꯔꯁꯨ अदुगा दिनेश लाइक सब डन आई एम इंडियन मेल ओके दिनेश जी वेलकम आपको मेरे एलबी पे सब भी कर दो चैनल को सपोर्ट भी कर दो आप कहाँ से हो दिनेश जी अदुगा सानबने हाय नंगना सानबसे सानैदको अदु नंग याउद्रदि नुंगसु नुंगाइते चिचे ngasa ayukta thai khambra ꯑꯗꯣ ꯑꯌꯨꯛꯇ ꯊꯥꯕꯗꯣ ꯅꯪ ꯌꯥꯎꯗꯕꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯅꯪ ꯀꯩꯀꯩ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯣ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯅꯤꯅ ꯑꯃꯨꯛꯀ ꯈꯥꯏꯔꯦ ꯑꯗꯨ ꯉꯝꯅꯕ ꯄꯨꯊꯣꯛꯏꯅꯦ ꯌꯥꯏ ꯌꯥꯔꯦ ꯑꯒꯨ ꯉꯁꯤꯗꯤ ꯆꯤꯆꯦ ꯊꯦꯡꯅ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯅꯪ ꯂꯥꯛꯀꯗ꯭ꯔꯣ ꯁꯥꯟꯅꯕ ꯌꯥꯝ ꯂꯩꯅꯦ ꯈꯣꯡ ꯇꯦꯛꯄꯩ ꯄ꯭ꯔꯦꯡ ꯂꯣꯛ ꯊꯨꯡꯕꯩ 3 days ꯁꯥꯟꯅꯕ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯅꯪꯅ ꯃꯤ ꯃꯌꯥꯝ ꯁꯥꯟꯅꯕꯁꯦ ꯑꯗꯣ ꯃꯤ ꯃꯌꯥꯝꯒꯤ ꯏꯃꯣꯁꯟꯗꯨꯁꯨ ꯌꯦꯡꯉꯣꯕ ꯅꯪꯅ ꯁꯥꯟꯅꯖꯔꯁꯨ ꯆꯤꯆꯦ ꯑꯣꯏꯅ ꯑꯣꯏ ꯀꯤꯇꯦ ꯃꯥꯔꯦꯅ ꯑꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯐꯔꯣꯅꯦ ꯈꯣꯠꯂꯣꯅ ꯑꯁ ꯈꯣꯡ ꯇꯦꯛꯄꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯦ ꯀꯥꯏꯅ ꯇꯧꯗꯅ ꯊꯋꯥꯏ ꯆꯥꯛꯑꯦ ꯀꯥꯏꯅ ꯑꯗꯣ ꯉꯔꯥꯡꯒꯤ ꯆꯤꯆꯦꯒꯤꯗꯣ ꯀꯩꯅꯣ ꯕꯦꯇ꯭ꯔꯤ ꯑꯣꯐ ꯑꯣꯏꯈꯤꯕꯩꯅꯤ ꯄꯨꯡꯇꯠ ꯇꯠꯈ꯭ꯔꯤꯗꯣ ꯑꯩꯅ ꯈꯪꯍꯧꯗꯕ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯀꯦ 10:30 ꯑꯗꯨꯋꯥꯏꯗ ꯅꯪ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕ꯭ꯔꯥ ꯅꯪꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯁꯦ ꯇꯨꯃꯤꯟꯅ ꯄꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯠꯅ ꯄꯥꯏꯔꯥ ꯍꯥꯏꯔꯣ ꯇꯨꯃꯤꯟꯅ ꯄꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯠꯅ ꯄꯥꯏꯔꯥ ꯑꯕꯨ ꯅꯪꯕꯨ ꯃꯣꯅꯣ ꯑꯣꯏꯔꯕꯅꯦ ꯃꯣꯏ ꯃꯣꯅꯣꯒꯥꯏꯗꯣ ꯅꯪ ꯑꯣꯏꯔꯕꯣ
ꯍꯥꯏꯕ ꯗꯣꯝꯆꯥ ꯇꯅꯨꯗꯒꯅꯦ ꯀꯣ ꯀꯣꯛ ꯆꯤꯛꯑꯦꯒ ꯚꯣꯃꯤꯠ ꯇꯧꯅꯤꯡꯉꯦꯒ ꯚꯣꯃꯤꯇꯤꯡ ꯇꯧꯅꯤꯡꯉꯦꯒꯅ 3 days ꯂꯧꯔꯦꯅ ꯍꯥꯏꯗꯤ ꯃꯥꯜꯍꯜꯂꯤꯕ ꯅꯠꯇ꯭ꯔꯗꯤ 1 day ꯂꯧꯔꯗꯤ ꯄ꯭ꯔꯦꯡ ꯈꯟꯈꯤꯅꯦꯅ 3 days ꯂꯧꯔꯒ ꯁꯥꯟꯅꯕ ꯅꯪ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯗꯨꯏꯗꯣ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯃꯖꯥ ꯂꯧ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯇꯧꯋꯣ ꯇꯧꯋꯣ ꯁ꯭ꯌꯥꯝ ꯀꯩꯊꯦꯜꯂꯥꯛꯄꯝ ꯍꯦꯜꯂꯣ ꯁ꯭ꯌꯥꯝ ꯁ꯭ꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯁꯞ ꯇꯧꯕꯤꯔꯛꯄꯗꯣ ꯑꯣꯏꯗꯣꯏꯔꯥ ꯆꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯇꯧꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯌꯥꯝ ꯂꯥꯛꯄꯤꯕꯒꯤ ꯑꯣꯏꯗꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯣꯅꯣ ꯑꯣꯏꯔꯁꯨ ꯕꯦꯡ ꯑꯦꯀꯥꯎꯟ ꯂꯩꯇꯕꯅꯤꯅ ꯍꯥꯏ ꯕꯦꯡ ꯑꯦꯀꯥꯎꯟꯗꯣ ꯏꯁꯀꯣꯂꯥꯔꯁꯤꯞꯀꯤꯀ ꯍꯥꯡꯗ꯭ꯔꯤꯕ ꯍꯥꯡꯖꯜꯂꯣ ꯑꯃ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯄꯤꯇ꯭ꯔꯨ ꯄꯤꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡꯒ ꯍꯥꯡꯅ ꯃꯌꯥꯝ ꯀꯩꯅꯣꯒ ꯐꯪꯉꯤꯁꯤꯗꯤ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟꯒ ꯐꯪꯉꯤꯁꯤꯗꯤ ꯅꯪꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯚ꯭ꯌꯨꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯒ ꯆꯤꯆꯦꯅ ꯍꯥꯏꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1000 ꯁꯨꯔ ꯅꯠꯇ꯭ꯔꯒꯁꯨ 500 ꯍꯦꯜꯂꯕꯅꯤꯅ ꯍꯥꯞ ꯃꯣꯅꯣꯁꯨ ꯇꯧꯍꯧꯋꯣ ꯃꯤ ꯃꯌꯥꯝ ꯄꯟ ꯂꯩꯁꯤꯗꯤ ꯑꯗꯨꯒ ꯑꯒꯨꯅ ꯄꯩꯁꯥꯗꯣ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯟꯆꯦ ꯁꯨꯁꯃꯤꯇꯥꯗꯁꯨ ꯈꯣꯡ ꯇꯦꯛꯄ ꯄ꯭ꯔꯦꯡ ꯁꯥꯟꯅꯈꯤꯕꯅꯤꯀꯣ ꯑꯁ ꯅꯪꯅ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯊꯥꯖꯩꯅꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯌꯥꯝ ꯁ꯭ꯌꯥꯝꯒꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨ ꯑꯒꯨꯅ ꯑꯗꯨ ꯍꯩꯇꯦꯅꯦ ꯍꯥꯏ ꯃꯌꯥꯝꯗ ꯍꯪꯉꯣ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯗꯃꯥꯗ ꯂꯩꯗꯨꯗꯤ ꯁ꯭ꯌꯥꯝꯅ ꯆꯦ ꯂꯥꯏꯛ ꯇꯧꯔꯛꯑꯣ ꯍꯥꯏꯔꯣ ꯑꯁ ꯄ꯭ꯂꯤꯖ ꯇꯧꯕꯤꯌꯣ ꯆꯤꯆꯦꯒꯤ ꯀꯅꯥꯝ ꯂꯩꯕꯤꯗꯦ ꯌꯦꯡꯉꯨꯗꯨ ꯃꯤꯅꯅꯦ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟ ꯊꯥꯕꯁꯦ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯃꯤꯅꯤꯠ 10 15 20 ꯃꯥꯏꯅ ꯃꯇꯠ ꯃꯇꯠ ꯊꯥꯎ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯁꯤꯒꯤꯁꯦ ꯃꯤꯗ ꯍꯧꯖꯤꯛ ꯅꯣꯏ ꯑꯅꯤꯈꯛ ꯊꯣꯛ ꯂꯩꯕꯁꯦ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯁꯞ ꯍꯦꯡꯉꯛꯀꯗꯕ ꯂꯩꯔꯗꯤ 40 50 60 100ꯇꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯄꯥꯔꯁꯟ ꯅꯠꯇ꯭ꯔꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯣ ꯂꯥꯛꯑꯗꯤ ꯁꯞꯇꯣ ꯍꯦꯜꯂꯦꯕ ꯚ꯭ꯌꯨꯁꯨ ꯍꯦꯜꯂꯦ ꯑꯗꯨꯏꯗꯣ ꯃꯤꯅꯤꯠ 10 10 10 ꯇꯧꯔꯒ ꯊꯥꯔꯒ ꯑꯗꯨꯏꯗꯣ ꯀꯧ ꯍꯥꯏ ꯑꯗꯨꯒꯩꯗꯣ ꯑꯗꯨꯝ ꯊꯥꯏꯅꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯗꯣꯅꯤ ꯑꯗꯨ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃ ꯍꯥꯡꯖꯜꯂꯣ ꯑꯗꯣ ꯃꯤ ꯑꯈꯪꯕ ꯃꯤꯗ ꯍꯪꯉꯣ ꯀꯩꯅꯣꯒꯨꯝꯗ ꯀꯩꯅꯣꯗꯣ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯇꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯡꯕꯗꯣ ꯑꯗꯣ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯞꯀꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒꯩꯗꯨꯒ ꯑꯝꯇ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯍꯪꯉꯨꯅꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯚ꯭ꯌꯨꯗꯨ ꯎꯕꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤꯕ ꯀꯩꯅꯣ ꯇꯧꯖꯕ꯭ꯔꯥ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯦꯀꯥꯎꯟꯗꯤ ꯃꯁꯥꯒꯤ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯒ ꯅꯣꯏ ꯌꯨꯝ ꯃꯤ ꯑꯃꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯒ ꯍꯥꯡꯉꯣ ꯑꯗꯨꯒ ꯇꯧꯔꯣ ꯑꯒꯨꯅ ꯂꯥꯛꯆꯔꯝꯗꯧꯗꯣ ꯎꯔꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯌꯥꯝꯅ ꯇꯧꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯌꯥꯝ ꯂꯥꯏꯛ 5 ꯁꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯒꯨꯅ ꯆꯦꯅꯦꯜ ꯗꯤꯂꯦꯠ ꯇꯧꯔꯒꯦ ꯍꯣꯏ ꯇꯧꯅꯣ ꯑꯗꯨꯛ ꯌꯥꯝ ꯚ꯭ꯌꯨ ꯐꯖꯔꯒ ꯃꯤꯅ 100 200 ꯄꯥꯎ ꯆꯤꯆꯦꯅ ꯁꯣꯝꯗ ꯂꯥꯏ ꯈꯨꯔꯝꯃꯤ 1K ꯇꯪ ꯚ꯭ꯌꯨ ꯌꯧꯕꯤꯕ ꯅꯨꯃꯤꯠꯇ ꯑꯩꯗꯤ ꯂꯥꯏꯒ ꯅꯤꯡꯉꯤ ꯁꯣꯝꯗ ꯅꯪꯗꯨ ꯌꯥꯝ ꯚ꯭ꯌꯨ ꯐꯖꯩꯗꯣ ꯁꯤ ꯀꯩꯅꯣꯒꯨꯝꯕꯅꯦ ꯌꯨꯇꯨꯞꯁꯦ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯍꯩꯕ ꯍꯩꯇꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯁ꯭ꯌꯥꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯁ꯭ꯌꯥꯝ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨ ꯍꯧꯖꯤꯛꯇ ꯃꯝꯁꯤꯜꯂꯛꯏ ꯑꯩ ꯃꯊꯛꯇ ꯂꯥꯛꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯃꯝꯁꯤꯜꯂꯛꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤꯅꯦꯁꯦ ꯉꯥꯜꯂꯝꯃꯤꯅꯦꯕ ꯆꯥꯛ ꯈꯇꯪ ꯊꯦꯡꯅ ꯆꯥꯅꯤ ꯁ꯭ꯌꯥꯝ ꯆꯥꯔꯕꯣ ꯁ꯭ꯌꯥꯝꯁꯦ ꯀꯥꯏꯋꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯤ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤꯄꯨꯔ ꯑꯣꯏꯗꯣꯏꯔꯥ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯑꯒꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯄꯩꯁꯥ ꯂꯥꯛꯑꯗꯤ ꯑꯦꯀꯥꯎꯟ ꯍꯥꯡꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯑꯁ ꯄꯩꯁꯥꯒ ꯂꯥꯛꯈꯤꯔꯣꯏꯁꯦ ꯅꯪ ꯍꯥꯟꯅ ꯃꯣꯅꯣꯗꯣ ꯑꯣꯏꯍꯟꯒꯣ ꯚꯦꯔꯤꯐꯥꯏ ꯍꯥꯟꯅ ꯇꯧꯒꯣ ꯑꯗꯨꯒ ꯑꯒꯨꯅ
ꯑꯁꯦꯝ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯇꯣ ꯅꯠꯇꯦ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯅꯨꯄꯤꯗꯣ ꯀꯩꯅꯣꯗꯣ ꯁꯪꯒꯤꯇꯥ ꯀꯧꯕꯗꯣ ꯁꯣꯐꯤꯌꯥ ꯋꯥꯔꯜꯒ ꯄꯨꯟꯅꯒ ꯍꯥꯞꯄꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤꯅꯦ ꯃꯋꯥꯗꯨꯅꯅꯦ ꯆꯦꯅꯦꯜꯗꯨꯕꯨꯗꯤ ꯃꯥꯏ ꯅꯨꯄꯤꯒꯤꯅꯤꯅ ꯑꯗꯣ ꯃꯋꯥꯗꯨꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯣꯏ ꯑꯅꯤ ꯍꯦꯟꯗꯜ ꯇꯧꯃꯤꯟꯅꯔꯒ ꯃꯋꯥꯗꯨꯅ ꯑꯗꯨꯝ ꯈꯪꯗꯕꯁꯤꯡ ꯂꯩꯔꯁꯨ ꯍꯪꯅꯕ ꯈꯣꯠꯅꯕ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯤ ꯈꯣꯠꯂꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯪꯉꯣ ꯑꯒꯨꯅ ꯇꯜꯂꯦꯕꯣ ꯃꯤ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯕꯗꯣ ꯑꯦꯀꯥꯎꯟ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯗꯤ ꯁꯤꯒꯅꯤ ꯑꯩꯅ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯁꯦ ꯁꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯃꯅꯤꯄꯨꯔꯗꯩꯅꯦ ꯑꯣ ꯑꯣ ꯁꯤ ꯌꯥꯝ ꯏꯪꯉꯕꯗꯨꯒꯩꯗꯨꯒ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯅꯣꯏꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯆꯥꯔꯝꯒꯅꯤꯀꯣ ꯁꯤꯒꯩꯁꯤꯒꯗꯤ ꯐꯖꯅ ꯁꯥꯔꯦ ꯃꯄꯥꯟꯗꯒ ꯊꯣꯡꯉꯝꯗ꯭ꯔꯦ ꯅꯨꯡꯁꯥꯅ ꯅꯣꯏꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯅꯣꯡꯁꯤ ꯆꯨꯞꯄꯒ ꯇꯧꯔꯝꯃꯤ ꯑꯒꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯕ ꯕꯕꯥꯒꯤ ꯐꯣꯟꯁꯤꯁꯨ ꯁꯤꯝ ꯑꯣꯟꯊꯣꯛꯅꯕꯩ ꯋꯥꯅꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯕꯕꯥꯅ ꯄꯥꯏꯔꯦ ꯁꯤ ꯑꯅꯧꯕ ꯂꯩꯕꯁꯦ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦꯅ ꯐꯣꯟ ꯑꯅꯧꯕꯒ ꯑꯔꯤꯕꯒ ꯑꯣꯟꯊꯣꯛꯅꯔꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯣꯟꯗꯤ ꯑꯗꯨꯅ ꯐꯣꯟ ꯑꯅꯧꯕꯁꯤꯅ ꯑꯩꯒꯤ ꯋꯥ ꯅꯪꯗꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯏꯔꯦ ꯈꯪꯍꯧꯗꯅ ꯂꯣꯇꯥꯔꯤ ꯐꯥꯎꯔꯛꯑꯦ ꯅꯪꯗꯤ ꯑꯗꯨꯒ ꯁꯤ ꯌꯥꯝꯅ ꯅꯨꯡꯊꯤꯟꯗꯤ ꯁꯥꯏ ꯀꯗꯥꯏꯗꯒꯤ ꯆꯥꯗꯣꯏꯅꯣꯗ ꯍꯥꯏ ꯑꯣ ꯅꯨꯡꯊꯤꯟꯗꯤ ꯁꯥꯕꯀꯣ ꯁꯤ ꯅꯨꯡꯗꯥꯡꯗꯁꯨ ꯁꯥꯔꯦ ꯍꯞꯇꯥꯃꯨꯛ ꯃꯃꯥꯡꯗ ꯅꯨꯡꯗꯥꯡꯗꯒ ꯌꯥꯝ ꯀꯟꯅ ꯁꯥꯔꯨꯔꯦ ꯀꯥꯡ ꯆꯤꯛꯄ ꯍꯧꯋꯦ ꯌꯦꯡꯉꯣ ꯁ꯭ꯌꯥꯝ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯣ ꯖꯣꯕꯀ ꯇꯧꯔꯕꯣ ꯑꯗꯨꯅ ꯐꯣꯟꯒ ꯁꯤꯝꯒ ꯑꯣꯟꯊꯣꯛꯅꯔꯦ ꯍꯥꯏꯌꯦ ꯐꯣꯟ ꯁꯤꯝ ꯑꯣꯟꯊꯣꯛꯑꯁꯨ ꯀꯩꯁꯨꯝ ꯅꯠꯇꯦ ꯅꯪꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯊꯧꯅꯤꯅ ꯅꯪꯒꯤ ꯁꯤꯝꯗ ꯅꯪ ꯌꯨꯇꯨꯕ ꯁꯦꯠꯇꯤꯡ ꯇꯧꯈꯤꯕꯗꯨꯒꯤ ꯃꯊꯧꯅꯤꯅ ꯆꯤꯆꯦꯒꯤ ꯍꯟꯗꯛ ꯐꯣꯟ ꯌꯥꯔꯨꯗꯕꯗꯣ ꯇꯦꯕ꯭ꯂꯦꯠꯇ ꯍꯥꯞꯄꯗꯣ ꯑꯗꯨꯅꯤ ꯇꯧꯋꯤꯗꯣ ꯆꯤꯆꯦꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯁꯇꯗꯤ ꯐꯣꯟꯗꯨꯅ ꯂꯣꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯤꯝꯗꯣ ꯍꯥꯞꯆꯤꯜꯂꯒ ꯇꯦꯕ꯭ꯂꯦꯠꯇꯨꯒ ꯑꯩꯒꯤ ꯖꯤꯃꯦꯜꯗ ꯍꯥꯞꯄ ꯀꯥꯟꯗ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯕ ꯌꯥꯝꯅ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯉꯁꯥꯏ ꯈꯪꯉꯤꯆꯦ ꯋꯥꯍꯪ ꯍꯥꯏꯔꯛꯀꯅꯤ ꯑꯩꯗꯤ ꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯑꯣ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯪꯅꯤꯡꯅ ꯍꯪꯉꯤꯅꯤꯗ ꯌꯥꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯁꯨ ꯑꯣꯏꯔꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯀꯩꯁꯨꯝꯃ ꯑꯦꯛꯖꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯃꯁꯤ ꯑꯉꯥꯡꯒꯤ ꯅꯥꯇ꯭ꯔꯪꯁꯦ ꯍꯧꯋꯦ ꯀꯩꯒꯤ ꯆꯦꯅꯦꯜ ꯗꯤꯂꯦꯠ ꯇꯧꯗꯣꯏꯅꯣꯅꯦ ꯅꯪ ꯃꯤꯅ ꯇꯥꯟꯅ ꯉꯝꯗꯕ ꯅꯪꯅ ꯇꯥꯜꯂꯒ ꯑꯗꯨꯒꯅꯤ ꯑꯩ ꯆꯤꯆꯦꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏ ꯁꯨꯡꯊꯦꯝ ꯊꯦꯝꯃꯣꯏꯗꯣꯏꯕ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯕ ꯐꯪꯅꯗꯦꯗꯣ ꯅꯪ ꯀꯩ ꯗꯤꯂꯦꯠ ꯇꯧꯗꯣꯏꯅꯣ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ
ꯃꯈꯥꯗ ꯀꯨꯝꯊꯔꯒꯦ ꯑꯗꯨꯅ ꯁꯨꯝ ꯁꯞꯄꯣꯔꯠꯀꯤ ꯑꯣꯏꯕꯅ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯁꯞꯄꯣꯔꯠꯀꯤꯗꯨꯁꯨ ꯅꯪ ꯑꯃ ꯍꯥꯡꯉꯣ ꯑꯒꯨ ꯇꯨ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯥ ꯃꯃꯤꯡ ꯑꯃ ꯍꯥꯏꯔꯒ ꯑꯩ ꯑꯥꯒꯨꯅꯦꯅ ꯆꯤꯆꯦꯒꯤꯁꯨ ꯁꯞꯄꯣꯔꯠꯀꯤ ꯑꯥꯏꯗꯤ ꯑꯃ ꯍꯥꯡꯉꯦꯕꯀꯣ ꯁꯨꯁꯃꯤꯇꯥ ꯁꯤꯡꯍ ꯍꯥꯏꯅ ꯊꯣꯛꯄꯗꯣ ꯑꯗꯨꯗꯤ ꯀꯛꯊꯠꯀꯅꯣ ꯄꯥꯝꯃꯨꯏꯌꯦ ꯕꯤꯖꯦ ꯂꯥꯛꯑꯦ ꯕꯤꯖꯦ ꯂꯥꯛꯑꯦ ꯕꯤꯖꯦ ꯁꯟꯗꯥꯒꯤ ꯂꯥꯏꯐ ꯊꯥꯔꯤꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤ ꯐꯖꯕꯤ ꯆꯠꯂꯦꯀꯣ ꯍꯥꯏꯌꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯑꯗꯨꯒ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏ ꯀꯩꯗꯧ ꯂꯥꯛꯑꯝꯃꯤꯅꯣ ꯑꯩ ꯃꯈꯥꯗ ꯀꯨꯝꯅꯤꯀꯣ ꯃꯝꯃꯦ ꯂꯥꯏꯠ ꯊꯥꯜꯂꯝꯗ꯭ꯔꯦ ꯁꯌꯥꯝꯅ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯆꯦ ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯌꯦ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯔꯁꯣꯅꯦꯜꯅ ꯄꯥꯔꯁꯣꯅꯦꯜꯅꯤꯀꯣ ꯀꯣꯟꯅ ꯈꯪꯅꯔꯒ ꯍꯥꯏꯕꯅꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯀꯩꯅꯣ ꯅꯠꯇꯦꯗ ꯁꯥꯎꯗꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯀꯧꯔꯛꯀꯅꯨ ꯈꯨꯝꯃꯣꯏ ꯍꯥꯏ ꯑꯣ ꯕꯤꯖꯦ ꯑꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯄ꯭ꯋꯥ ꯅꯤꯄꯥ ꯕꯤꯖꯦ ꯀꯧꯗꯕ ꯈꯨꯝꯗꯕ ꯌꯥꯔꯣꯏ ꯈꯨꯝꯃꯣ ꯑꯗꯨꯒ ꯈꯠꯅꯕ ꯂꯥꯛꯏꯕ ꯅꯪꯒꯤ ꯃꯤꯁꯦ ꯑꯩꯇꯅꯦ ꯅꯪꯅ ꯈꯠꯅꯍꯧꯗꯣꯏꯁꯦ ꯑꯇꯩ ꯂꯩꯇ꯭ꯔꯦꯀꯣ ꯈꯟꯅꯅꯕ ꯃꯤ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯕꯤꯖꯤ ꯆꯥꯛ ꯆꯥꯔꯕꯣ ꯈꯟꯅꯔꯣꯏꯁꯤ ꯕꯤꯖꯤ ꯀꯩꯅꯣ ꯀꯌꯥ ꯁꯨꯔꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯒꯤ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯜꯂꯕꯣ ꯀꯔꯤ ꯂꯥꯟ ꯁꯥꯔꯤꯅꯣ ꯀꯅꯥꯅꯣꯕꯗꯣ ꯊꯝꯃꯣꯏ ꯅꯠꯇ꯭ꯔꯣ ꯊꯃꯣꯏ ꯅꯠꯇ꯭ꯔꯕ ꯀꯔꯤꯒꯤ ꯂꯥꯟ ꯁꯥꯔꯤꯅꯣꯕ ꯑꯣꯀꯦ ꯌꯥꯝꯅ ꯃꯥꯗꯤ ꯌꯨꯝꯒ ꯁꯥꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯕꯤꯖꯦꯔꯣ ꯌꯨꯝ ꯁꯥꯔꯦ ꯁꯤꯁꯦ ꯌꯥꯝ ꯁꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯉꯩ ꯊꯥꯕꯅꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯕꯤꯖꯦ ꯅꯆꯦꯁꯨ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯉꯁꯤꯗꯤ ꯄꯨꯡ ꯃꯤ ꯌꯥꯝ ꯊꯦꯡ ꯊꯥꯅꯩꯌꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 2ꯗꯒ ꯑꯦꯜꯕꯤ ꯊꯥꯔꯝꯃꯦ ꯑꯩꯁꯨ ꯊꯥꯔꯛꯀꯦ ꯉꯁꯤꯗꯤ ꯄꯨꯡ 3 ꯃꯈꯥꯏꯒꯤꯗꯣ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯁꯞ 26 ꯁꯨꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯅꯪ ꯅꯍꯥꯟꯗꯒꯤꯅ ꯇꯧꯔꯒ 26ꯇ ꯁꯨꯔꯤꯗꯣꯅ ꯄꯤꯡꯀꯤ ꯂꯥꯛꯑꯦ ꯄꯤꯡꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯄꯤꯡꯀꯤ ꯑꯟꯖꯂꯤ ꯀꯧꯔꯛꯎꯅꯦ 6 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯑꯩꯉꯣꯟꯗꯗꯤ 5 ꯂꯥꯏꯛ ꯁꯣ ꯇꯧꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯀ꯭ꯔꯤꯁ ꯅꯣꯡꯃꯥꯏꯊꯦꯝꯅ ꯍꯥꯏ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯀ꯭ꯔꯤꯁ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯀ꯭ꯔꯤꯁꯄꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯀ꯭ꯔꯤꯁ ꯑꯗꯨꯒ ꯃꯥꯏ ꯅꯦꯝ ꯏꯁ ꯀ꯭ꯔꯤꯁ ꯍꯥꯏꯌꯦ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯔꯤꯁ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯣ ꯌꯥꯝꯅ ꯕꯤꯖꯦꯅꯦ ꯍꯥꯏ ꯃꯥ ꯁꯥꯔꯝꯅꯤ ꯃꯥ ꯑꯗꯨꯒ ꯑꯒꯨꯅ 18 ꯌꯥꯎꯊꯣꯛꯈꯤꯒꯦ ꯚꯣꯠ ꯂꯦꯞꯀꯦ ꯅꯪ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯀꯤꯖꯩ
ꯚꯣꯠ ꯂꯧꯔꯝꯗꯥꯏ ꯃꯇꯝꯗ ꯇꯦ 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 ꯇꯧꯁꯤꯟꯅꯔꯒ ꯚꯣꯠ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯇꯤꯟ ꯁꯤꯠꯄꯤꯅꯕꯐꯥꯎ ꯂꯥꯛꯄꯤꯗꯦ ꯑꯩꯗꯣ ꯇꯥꯔꯕꯣꯅ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀ꯭ꯔꯤꯁ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯅꯠꯇꯦ ꯆꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯤ ꯈꯨꯗꯤꯡꯗ ꯈꯠꯅꯕ ꯍꯧꯔ ꯂꯩꯔꯦ ꯃꯤꯅ ꯑꯩꯕꯨ ꯂꯣꯏꯅ ꯂꯥꯟꯅ ꯂꯣꯏꯅ ꯂꯧꯕꯤꯔꯦ ꯍꯥꯏ ꯀꯩꯒꯤꯅꯣꯅꯦ ꯑꯣ ꯅꯣꯏ ꯅꯃꯥꯟꯅꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯃꯤꯉꯣꯟꯗ ꯆꯠꯂꯒ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯕꯤꯖꯦ ꯍꯅꯨꯕ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯗꯥ ꯕꯤꯖꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦ ꯃꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯕꯤꯖꯦꯁꯦ ꯕꯤꯖꯦꯅ ꯑꯣ ꯀꯨꯁꯤ ꯑꯩꯒꯤ ꯁꯛ ꯈꯨꯊꯤꯁꯤꯗ ꯀꯅꯥ ꯂꯥꯛꯄꯤꯗꯣꯏꯕ ꯍꯥꯏ ꯗꯤꯃꯥꯟ ꯂꯩꯍꯜꯂꯤꯅꯤ ꯃꯥꯏꯁꯦ ꯁꯛꯊꯤ ꯍꯥꯏꯔꯒ ꯌꯨꯇꯨꯕꯅ ꯅꯉꯣꯟꯗ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯅꯕ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯨꯒ ꯕꯤꯖꯦꯅ ꯕꯣꯕꯣꯛ ꯄꯤꯡꯀꯤ ꯍꯥꯏ ꯕꯣꯕꯣꯛ ꯄꯤꯡꯀꯤ ꯀꯧꯔꯦ ꯌꯦꯡꯉꯨ ꯕꯤꯖꯦꯅ ꯗꯥꯁꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯀ꯭ꯔꯤꯁ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯁ꯭ꯌꯥꯝꯅ ꯕꯤꯖꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯍꯥꯏ ꯁ꯭ꯌꯥꯝꯅ ꯕꯤꯖꯦ ꯍꯜꯂꯝꯗꯥꯏꯗ ꯋꯦꯜꯀꯝ ꯇꯧꯔꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯄꯤꯡꯀꯤ ꯍꯥꯏ ꯄ꯭ꯂꯤꯁ ꯆꯦꯟꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯀ꯭ꯔꯤꯁꯁꯦ ꯅꯨꯡꯗꯥꯡꯒꯤ ꯅꯠꯇ꯭ꯔꯒ ꯆꯥꯔꯕꯣ ꯅꯠꯇ꯭ꯔꯒ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯗ ꯑꯒꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯇꯣꯛꯅꯤꯡꯉꯦ ꯋꯥꯏꯇꯤꯁꯦ ꯀꯞꯈ꯭ꯔꯦ ꯇꯧ ꯌꯦꯡꯉꯨ ꯇꯣꯛꯀꯅꯨ ꯍꯥꯏꯃꯤ ꯑꯉꯥꯡ ꯅꯪꯕꯨ ꯃꯁꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯉꯥꯡꯅꯕꯁꯦ ꯌꯥꯝ ꯋꯥꯏ ꯇꯣꯛꯀꯅꯣ ꯅꯪ ꯐꯨꯜ ꯅꯠꯇ꯭ꯔꯁꯨ ꯍꯥꯞ ꯃꯣꯅꯣ ꯇꯧꯍꯧꯔꯣ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯇꯅ ꯑꯗꯨꯝ ꯗꯤꯜ ꯂꯦꯟꯕ ꯑꯣꯏꯅ ꯍꯥꯡꯖꯜꯂꯣ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯃꯦꯟ ꯐꯣꯀꯁ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯌꯥꯗꯦ ꯄꯤꯡꯀꯤꯅ ꯈꯤꯇ ꯅꯨꯡꯉꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯄꯤꯡꯀꯤ ꯅꯪ ꯍꯟꯗꯛ ꯕꯤꯖꯤꯁꯨ ꯌꯥꯝ ꯑꯣꯏꯔꯦ ꯎꯅꯗꯦ ꯅꯪ ꯑꯌꯥꯝꯕꯗ ꯕꯤꯖꯦꯅ ꯑꯩ ꯉꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯦꯜ ꯕꯤ ꯋꯥꯏ ꯇꯤ ꯇꯣꯛꯂꯒꯦꯁꯨ ꯈꯜꯂꯤ ꯑꯗꯣ ꯑꯁꯦꯡꯕ ꯈꯜꯂꯒ ꯇꯣꯛꯀꯦ ꯈꯜꯂꯦ ꯍꯥꯏ ꯇꯣꯛꯀꯅꯨ ꯅꯪ ꯑꯇꯣꯞꯄ ꯃꯤꯡꯗ ꯍꯥꯡꯒꯦ ꯍꯥꯏꯔꯁꯨ ꯍꯥꯡꯉꯣ ꯇꯣꯛꯀꯅꯨ ꯀꯔꯤ ꯇꯣꯛꯇꯣꯏꯅꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯒꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏ ꯀ꯭ꯔꯤꯁꯅ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯀꯩ ꯃꯊꯦꯜ ꯆꯥꯏꯅꯣ ꯀ꯭ꯔꯤꯁ ꯕꯤꯖꯦꯅ ꯃꯌꯥꯝ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯀꯞꯀꯅꯣ ꯀꯩꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯅꯣꯏ ꯅꯃꯥꯟꯅꯕꯒꯨꯝꯕꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯒꯨꯅ ꯑꯩꯗꯤ 1000 ꯁꯞ ꯌꯧꯅꯤ ꯈꯟꯕꯗ ꯃꯤꯍꯨꯟꯒ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯩꯒꯤ ꯑꯒꯨꯅ ꯀꯌꯥ 800 ꯍꯦꯜꯂꯕ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯣꯏꯆꯣꯡ ꯆꯣꯡꯕ ꯀꯜꯂꯤꯅꯦ ꯕꯤꯖꯦꯅ ꯕꯣꯕꯣꯛ ꯄꯤꯡꯀꯤ ꯕꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦ ꯉꯥꯛꯇꯪ ꯂꯩꯊꯣꯛꯈꯣꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯝ ꯑꯞ ꯑꯦꯟ ꯗꯥꯎꯟꯅꯦꯅ ꯈꯜꯂꯨ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯦꯒꯤ ꯊꯣꯡꯂꯒ ꯆꯥꯔꯦ ꯍꯥꯏ ꯑꯣ ꯀ꯭ꯔꯤꯁ ꯃꯦꯒꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯃꯦꯒꯤꯁꯦ ꯆꯥꯔꯒꯅꯦ ꯑꯩꯗꯤ ꯍꯦꯛ ꯆꯥꯔꯨꯕꯒ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏꯌꯦ ꯇꯨꯝꯅꯤꯡꯉꯤ ꯌꯥꯝꯅ ꯑꯗꯨꯅ ꯌꯤꯄꯤ ꯆꯥꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯒꯨꯅ 700 ꯌꯧꯔꯦ ꯍꯥꯏꯕ ꯏꯆꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏ ꯇꯧꯔꯤ ꯌꯦꯡꯉꯨ 700 ꯅꯪ ꯌꯥꯝ ꯌꯧꯔꯤꯕ ꯑꯒꯨ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯄꯅꯤꯅ ꯑꯩꯕꯨ ꯃꯤꯅ ꯂꯣꯏꯅ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯑꯩꯒꯤ ꯐꯣꯇꯣ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯔꯗꯤ ꯐꯕ ꯍꯥꯏ ꯅꯪꯒꯤ ꯐꯣꯇꯣ ꯁꯤꯖꯤꯟꯅꯔꯁꯨ ꯃꯥ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗ ꯂꯩꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯀ꯭ꯔꯤꯁꯅ
ꯇꯥꯃꯣ ꯍꯥꯏꯒꯗ꯭ꯔꯥ ꯕꯤꯖꯦ ꯈꯨꯃꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯣꯏ ꯕꯤꯖꯦꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯣ ꯃꯥꯒꯤ ꯃꯤ ꯑꯃꯅ ꯐꯦꯛ ꯑꯦꯀꯥꯎꯟꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕꯤ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗꯤ ꯅꯣꯏ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯒꯨꯝꯕꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯍꯥꯡꯉꯒ ꯂꯩꯔꯣ ꯃꯤꯗꯤ ꯅꯪꯅ ꯂꯥꯏꯚ ꯊꯥꯕ ꯈꯣꯠꯄꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯛꯇꯤ ꯃꯥꯟꯅꯗꯣꯔꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯁꯨ ꯃꯥꯟꯅꯔꯣꯏꯗꯣ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯌꯥꯝ ꯈꯜꯂꯨꯅꯨꯗ ꯀ꯭ꯔꯤꯁꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯒꯨ ꯂꯩꯔꯤꯕꯣ ꯀꯣꯃꯦꯟ ꯏꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯀꯣꯃꯦꯟ ꯁꯥꯡꯅ ꯏꯔꯒ ꯂꯩꯔꯤꯔꯣ ꯑꯁ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯦꯜꯕꯤ ꯃꯌꯥꯝꯁꯦ ꯅꯪꯉꯔꯣꯏꯅ ꯐꯨꯖꯟꯅꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯦꯜꯕꯤ ꯊꯥꯅꯤꯡꯕꯩ ꯊꯥꯅꯤꯡꯕꯗ ꯑꯩꯗꯤꯅꯦ ꯑꯦꯜꯕꯤꯁꯦ ꯇꯁꯦꯡꯅ ꯈꯜꯂꯒ ꯊꯥꯅꯤꯡꯗꯦ ꯇꯜꯂꯦ ꯌꯥꯝꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯋꯥ ꯍꯧ ꯇꯥꯕꯗ ꯑꯦꯜꯕꯤꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯊꯥꯕꯅꯦ ꯑꯗꯨꯅ ꯍꯣꯔꯦꯟꯁꯨ ꯊꯥꯅꯦꯅ ꯍꯥꯏꯕꯗꯣ ꯀ꯭ꯔꯤꯁꯅ ꯀꯛꯆꯤꯡꯗꯩꯅꯦ ꯆꯤꯆꯦ ꯍꯥꯏꯌꯦ ꯑꯣ ꯀ꯭ꯔꯤꯁ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯕꯣꯔꯥꯗ ꯌꯥꯝ ꯆꯥꯔꯝꯒꯅꯤ ꯅꯣꯏꯗꯤ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯦ ꯆꯥꯅꯤꯡꯉꯦ ꯉꯔꯥꯡꯁꯨ ꯏꯟꯁꯇꯥꯗ ꯑꯃꯨꯛꯀ ꯊꯦꯡꯅꯩꯌꯦ ꯍꯧꯕꯒꯤꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯇꯥꯕꯗ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔ ꯂꯥꯛꯑꯦ ꯖꯒꯨ ꯃꯪꯒꯨ ꯂꯪꯒꯨ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯏꯕꯨꯡ ꯅꯪꯒꯤ ꯖꯪꯒꯨ ꯃꯪꯒꯨꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯣꯅꯣ ꯇꯧꯍꯧꯔꯣꯅ ꯍꯥꯏꯕ ꯑꯗꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯂꯩꯇꯦꯅ ꯃꯗꯨꯁꯨ ꯉꯥꯡꯉꯝꯕꯅꯦ ꯏꯕꯨꯡ ꯀꯩ ꯆꯥꯔꯛꯑꯒꯦ ꯁꯪꯒꯣꯝ ꯊꯛꯂꯛꯑꯕꯣ ꯀꯩ ꯆꯥꯔꯒꯦ ꯃꯥꯅ ꯉꯥꯏ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟꯁꯦ ꯏꯕꯨꯡ ꯑꯁꯤꯇꯅꯤꯗ ꯃꯃꯥꯡꯗ ꯀꯔꯝꯕ ꯀꯣꯃꯦꯟ ꯌꯥꯎꯈꯤꯗꯦꯗ ꯑꯁꯤ ꯖꯒꯨ ꯃꯪꯒꯨ ꯂꯪꯒꯨ ꯁꯤꯇꯅꯤꯗ ꯌꯥꯎꯗꯦꯕꯣ ꯑꯁꯤꯇꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯆꯥꯏꯑꯦ ꯄꯦꯜꯂꯦ ꯂꯦꯊꯣꯛꯑꯦ ꯍꯥꯏ ꯑꯁ ꯌꯨꯝꯗ ꯄꯥꯟꯕ ꯍꯩ ꯌꯨꯝꯕꯨꯅ ꯆꯥꯅꯤꯡꯗꯕꯩ ꯃꯇꯧꯗꯨꯅꯦ ꯅꯣꯏꯗꯤ ꯆꯥꯕ ꯂꯦꯊꯣꯛꯏꯅꯦ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯤ ꯀꯟꯁꯨ ꯀꯜꯂꯤ ꯍꯥꯏ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯤ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯃ ꯂꯥꯛꯀꯅꯤꯌꯦ ꯀ꯭ꯔꯤꯁ ꯑꯗꯨꯒ ꯀ꯭ꯔꯤꯁ ꯀꯁꯥꯔꯗ ꯂꯥꯛꯑꯕꯣ ꯀꯁꯥꯔꯗꯁꯨ ꯀꯣꯏꯔꯛꯑꯣ ꯃꯅꯤꯄꯨꯔꯗ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯂꯥꯟꯐꯝꯗ ꯂꯦꯞꯂꯤ ꯍꯥꯏ ꯏꯕꯨꯡꯅ ꯑꯦꯜꯕꯤꯗ ꯆꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯗꯤ ꯂꯥꯟꯐꯝꯗ ꯂꯦꯞꯂꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯁꯨ ꯃꯐꯝ ꯃꯥꯟꯅꯗꯦ ꯍꯥꯏꯗꯤ ꯂꯥꯟꯐꯝꯗ ꯊꯦꯡꯅꯕ ꯃꯤꯅꯗꯤ ꯋꯥꯕ ꯑꯗꯨꯒ ꯅꯥꯀꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯤꯅꯗꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩ ꯅꯠꯇ꯭ꯔꯥ ꯍꯛꯊꯦꯡꯅꯕ ꯃꯤꯅꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯈꯜꯂꯒ ꯑꯗꯨꯒ ꯕꯤꯖꯦꯅ ꯀ꯭ꯔꯤꯁ ꯁꯨꯝ ꯄꯦꯟꯗꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯐꯣꯇꯣꯗꯨꯁꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒꯅꯦ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯑꯦꯜꯕꯤ ꯊꯨꯒꯥꯏꯕꯒꯨꯝ ꯂꯣꯏꯅ ꯈꯜꯂꯦ ꯈꯔ ꯀꯣꯏꯅꯗꯕ ꯃꯤꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯕꯤꯖꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯊꯃꯣꯏꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯅꯪꯉꯣꯟꯗ ꯅꯪꯅ ꯇꯥꯔꯤꯕ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯑꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯉꯁꯥꯏꯒꯤꯗꯨꯁꯨ ꯅꯪꯉꯣꯟꯗ ꯇꯥꯔꯤꯕ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯐꯥꯔꯁ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯥꯏꯌꯦ ꯀ꯭ꯔꯤꯁ ꯏꯕꯨꯡ ꯐꯥꯔꯃꯔꯒꯤ ꯀꯣꯃꯦꯟ ꯊꯦꯡꯅꯕꯤꯈꯤꯕ꯭ꯔꯣ ꯑꯩ ꯑꯝꯇ ꯊꯤꯒꯦꯀꯣ ꯐꯪꯗꯦ ꯂꯩꯇꯦꯗ ꯏꯕꯨꯡ ꯍꯥꯏꯖꯤꯜꯂꯛꯏꯔꯥ ꯈꯪꯗꯦ
ꯑꯩ ꯄꯥꯗꯤ ꯂꯣꯏ ꯄꯥꯕꯅꯤ ꯂꯩꯇꯦꯕꯣ ꯂꯩꯇꯦ ꯏꯕꯨꯡ ꯂꯩꯇꯦꯕꯣ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯐꯪꯅꯗꯦ ꯅ ꯇꯥꯏꯞ ꯇꯧꯔꯒ ꯁꯦꯟ ꯇꯧꯍꯧꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯅ ꯕ꯭ꯂꯨ ꯑꯣꯏꯗ꯭ꯔꯗꯤ ꯀꯣꯃꯦꯟ ꯑꯁꯦꯡꯕ ꯎꯗꯕꯅꯤ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯒ ꯏꯕꯨꯡ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯗꯤ ꯄꯤꯕꯤꯔꯛꯑꯣ ꯑꯒꯨꯅ ꯀꯪꯂꯩꯆꯥ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕꯤꯒꯦ ꯍꯥꯛꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯏꯀꯣꯛ ꯂꯩꯈꯥ ꯇꯥꯅ ꯈꯨꯅ ꯃꯥꯂꯦꯝ ꯏꯃꯥ ꯁꯣꯛꯅ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏ ꯄꯨꯅꯦꯝꯖꯔꯤ ꯑꯒꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯈꯨꯅ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯗꯤ ꯂꯥꯏꯅ ꯂꯧꯗꯦ ꯍꯥꯏꯌꯦ ꯈꯨꯔꯝꯃꯤꯗꯣ ꯆꯨꯝꯃꯦ ꯑꯗꯨꯒ ꯊꯝꯃꯣꯏ ꯂꯥꯛꯑꯦ ꯆꯦꯁꯨ ꯍꯥꯏꯌꯦ ꯊꯝꯃꯣꯏ ꯀꯩꯗꯧꯔꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯀꯩꯒꯤꯅꯣ ꯅꯪ ꯊꯝꯃꯣꯏꯁꯦ ꯀꯥꯏꯔꯦꯅ ꯊꯝꯃꯤꯁꯦ ꯕꯤꯖꯦꯅꯆꯦ ꯂꯩꯌꯦ ꯇꯨ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯊꯝꯃꯣꯏ ꯕꯤꯖꯦꯒ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ ꯑꯅꯤ ꯕꯤꯖꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯊꯦꯝꯕꯤꯌꯨ ꯑꯝꯇ ꯑꯗꯣ ꯀ꯭ꯔꯤꯁꯅ ꯃꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯅ ꯊꯥꯗꯧꯅꯦ ꯍꯥꯏꯌꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯗꯣ ꯊꯝꯃꯣꯏ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯁꯦꯡꯗꯣꯛꯅꯧ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯕꯤꯖꯦꯅ ꯃꯥꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝꯅ ꯃꯥ ꯑꯩ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯕꯤꯔꯦ ꯆꯦ ꯃꯥ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯕꯤꯔꯦ ꯆꯦ ꯍꯥꯏꯌꯦ ꯈꯪꯗ꯭ꯔꯤꯅꯦ ꯅꯣꯏ ꯑꯅꯤ ꯋꯥꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯀꯣꯛ ꯁꯥꯖꯤꯜꯂꯛꯑꯦꯕꯣ ꯑꯗꯨꯒ ꯑꯒꯨꯅ ꯀꯀꯥ ꯃꯥꯂꯦꯝ ꯀꯩ ꯍꯥꯏꯒꯦ ꯑꯪꯒꯨ ꯃꯪꯒꯨ ꯖꯪꯒꯨ ꯂꯪꯒꯨꯗꯣ ꯅꯣꯛꯅꯤꯡꯉꯦ ꯀꯥꯏꯅ ꯏꯕꯨꯡ ꯐꯥꯔꯃꯔ ꯑꯒꯨꯁꯤ ꯌꯦꯡꯉꯣ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯂꯨꯏꯔꯥ ꯀꯅꯥꯒꯤ ꯂꯩꯀꯥꯏꯗꯅꯣ ꯀꯣꯏꯔꯨꯔ ꯍꯜꯂꯛꯑꯒ ꯃꯥ ꯀꯣꯃꯦꯟ ꯄꯥꯔ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏꯅꯤ ꯁꯤꯡꯗ꯭ꯔ ꯌꯦꯡꯉꯨ ꯁꯤ ꯑꯉꯥꯡꯁꯦ ꯀ꯭ꯔꯤꯁꯅ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯑꯣꯜꯂꯤꯗꯣ ꯆꯥꯎꯈꯠꯇꯕꯩꯅꯦ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯀꯥꯏꯅ ꯀꯩꯁꯨ ꯀꯨꯏꯅ ꯄꯥꯏꯕ ꯌꯥꯄꯣꯠꯇꯦ ꯐꯦꯛꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯃꯨꯛ ꯊꯤꯒꯠꯅꯔꯗꯤ ꯀꯩꯁꯨ ꯐꯅ ꯄꯣꯠꯇꯦꯕꯀꯣ ꯕꯤꯖꯦꯅ ꯀ꯭ꯔꯤꯁ ꯃꯤꯗꯨ ꯈꯪꯗꯕꯩꯅꯦ ꯈꯪꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯊꯃꯣꯏꯅ ꯆꯦꯁꯨ ꯃꯤꯅ ꯐꯣꯇꯣ ꯊꯝꯃꯒ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯦ ꯉꯁꯥꯏꯒꯤ ꯃꯤꯗꯣ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯇꯣꯏꯅꯤ ꯃꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯁꯣꯛꯄ ꯊꯕꯛ ꯇꯧꯕ ꯍꯥꯏ ꯀꯩꯁꯨ ꯈꯟꯒꯅꯣ ꯊꯝꯃꯣꯏ ꯅꯪꯁꯨ ꯈꯪꯉꯦ ꯃꯌꯥꯝꯅ ꯕꯤꯖꯦꯁꯨ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯥꯏꯞꯇ ꯆꯪꯅꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯣꯏ ꯑꯅꯤ ꯈꯪꯉꯦ ꯑꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗꯨꯝ ꯃꯥ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯥꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯖꯥꯝꯅ ꯅꯣꯏ ꯑꯅꯤꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗꯁꯨ ꯑꯗꯨꯝ ꯁꯦꯡꯗꯣꯛꯑꯣ ꯑꯕꯨꯅ ꯆꯦ ꯑꯩꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯩꯌꯦ ꯍꯩ ꯍꯥꯏꯌꯦ ꯍꯩꯌꯦ ꯍꯥꯏꯌꯦ ꯍꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯐꯠꯇ꯭ꯔꯣꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯩ ꯍꯥꯏꯗꯣ ꯍꯩꯁꯤꯡꯕ ꯍꯌꯦꯡ ꯆꯥꯎꯔꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯥꯔꯤ ꯑꯣꯏꯗꯧꯅꯤ ꯍꯥꯏ ꯅꯣꯏ ꯂꯩꯀꯥꯏꯗ ꯋꯥꯍꯟꯒꯅꯨꯀꯣ ꯑꯐꯕ ꯊꯕꯛ ꯇꯧ ꯅꯣ ꯀꯔꯞꯁꯟ ꯑꯗꯨꯒ ꯊꯃꯣꯏꯅ ꯆꯦꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯑꯗꯨꯌꯥꯝꯅ ꯑꯗꯨꯒꯅꯦꯀꯣ ꯈꯪꯗꯦ ꯅꯣꯏꯒꯤ ꯋꯥꯏꯇꯤꯒꯤꯅ ꯋꯥꯏꯇꯤꯒꯤ ꯑꯣꯏꯔꯦꯀꯣ ꯐꯦꯁꯕꯨꯛꯇꯁꯨꯅꯦ ꯐꯦꯁꯕꯨꯛꯇꯁꯨ ꯍꯨꯃꯥꯡꯂꯣ ꯀꯩꯅꯣ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜ ꯑꯆꯧ ꯑꯆꯧꯕ ꯃꯤꯅ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯅ ꯃꯤꯅ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯣꯇꯣ ꯊꯥꯡꯒꯠ ꯈꯣꯠꯀꯠꯇꯅ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦ ꯑꯗꯨ ꯑꯝꯇ ꯌꯦꯡꯁꯜꯂꯗꯤ ꯐꯅꯤꯕꯣ ꯑꯒꯨꯅ ꯁꯤꯡꯗ꯭ꯔꯥ ꯀꯩꯕ ꯁꯤꯡꯗ꯭ꯔꯥ ꯌꯦꯡꯖꯨ ꯁꯤ ꯑꯉꯥꯡꯁꯦ ꯁꯤꯡꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯁꯤꯅꯤ ꯌꯥꯏ ꯁꯤꯡꯉꯗꯤ ꯁꯤꯡꯉꯦ ꯍꯥꯏꯅꯦ ꯅꯪ ꯁꯤꯡꯉꯦ ꯍꯥꯏꯕꯁꯦ ꯐꯠꯇꯕ꯭ꯔꯥꯕ ꯑꯒꯨꯅ ꯍꯟꯗꯛ ꯀ꯭ꯂꯥꯁ 7 ꯀꯥꯔꯕꯣ ꯂꯧꯊꯣꯛꯄꯤꯌꯨ ꯅꯨꯡꯉꯥꯏꯅꯤꯕꯣ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯀꯣꯜ ꯄꯥꯏꯔꯒꯅꯤ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯔꯤꯗꯨꯁꯨ ꯁꯦꯡꯗꯣꯛꯅꯕꯩ ꯑꯩ ꯃꯤꯠ ꯌꯥꯗꯕꯩ ꯑꯦꯜꯕꯤ ꯂꯦꯞꯄꯅꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕꯩ ꯑꯦꯜꯕꯤꯗ ꯃꯥꯒꯩꯒ ꯁꯦꯡꯗꯣꯛꯄꯅꯤ ꯍꯥꯏ ꯌꯥꯝ ꯇꯦꯟꯁꯟ ꯂꯧꯅꯨꯗ ꯃꯤ ꯈꯔꯅꯤ ꯂꯩꯔꯒ ꯇꯜꯂꯒ ꯁꯨꯝ ꯇꯣꯛꯈꯤꯗꯣꯏꯅꯤ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯕꯗꯨꯒ ꯑꯩꯅ ꯍꯥꯏꯁꯤꯅꯤ
ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯁꯥꯔꯀꯜ ꯅꯣꯏ ꯈꯪꯅꯕꯗꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯈꯔ ꯖꯦꯠꯆꯅꯤꯡꯕ ꯃꯊꯧ ꯂꯩꯇꯕꯩꯅꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯣ ꯑꯒꯨꯅ ꯍꯩ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯝꯃꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤꯗꯣ ꯑꯣꯀꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔ ꯊꯥꯕꯜ ꯀꯥꯏꯍꯟꯒꯅꯣ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯍꯦꯜꯂꯣ 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 ꯍꯥꯏ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯉꯈꯣ ꯑꯩꯁꯤ ꯀꯩꯅꯣꯝ ꯄꯨꯔꯛꯀꯦ ꯑꯝꯇ ꯉꯥꯏꯌꯨ ꯀꯩꯝ ꯇꯧꯗꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯆꯦ ꯀꯛꯆꯤꯡꯗ ꯂꯥꯛꯄꯤꯔꯕꯣ ꯂꯥꯛꯑꯣ ꯀꯛꯆꯤꯡꯗ ꯐꯪꯕ ꯃꯃꯤꯡ ꯆꯠꯄ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ ꯍꯥꯏꯌꯦ ꯀ꯭ꯔꯤꯁ ꯀꯛꯆꯤꯡꯗ ꯐꯪꯕ ꯃꯃꯤꯡ ꯆꯠꯄ ꯑꯆꯥꯄꯣꯠꯁꯦ ꯑꯃꯨꯛ ꯑꯇꯩ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯅꯠꯇꯕꯗ ꯀꯛꯆꯤꯡꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯗꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯞꯅ ꯈꯟꯅꯗ꯭ꯔꯅꯦ ꯀꯁꯥꯔꯒ ꯃꯅꯤꯄꯨꯔꯒꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯅꯦ ꯑꯩꯒ ꯌꯥꯝ ꯂꯨ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯣꯏꯒꯤ ꯃꯥꯟꯙꯧꯗꯣ ꯃꯃꯥꯗꯣ ꯀꯩꯅꯣꯒꯤꯅꯦꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯃꯃꯤꯡꯗꯣ ꯑꯗꯣ ꯀꯛꯆꯤꯡꯗꯁꯨ ꯃꯣꯏ ꯃꯕꯣꯏ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯍꯥꯏꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯈꯣꯏꯅ ꯇꯤꯟꯅꯩꯉꯩꯗ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯂꯥꯛꯀꯅꯤ ꯅꯣꯡꯃ ꯅꯥꯗ ꯌꯦꯛꯇꯗꯤꯀꯣ ꯂꯥꯟꯁꯨ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯑꯗꯣ ꯕꯤꯖꯦꯅ ꯆꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯁꯤ ꯃꯤꯅ ꯌꯥꯝꯁꯨ ꯀꯜꯂꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯐꯥꯒꯤꯗꯤ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯑꯩ ꯀꯅꯥꯗꯁꯨ ꯀꯥꯏꯗꯦꯀꯣ ꯀꯥꯏꯗꯦ ꯀꯅꯥꯗ ꯀꯩ ꯀꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯥꯒꯤ ꯇꯧꯅꯩꯁꯤꯅꯤ ꯀꯩꯁꯨꯗꯁꯨ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯀꯩꯅꯣꯗ ꯇꯦꯟꯁꯟ ꯂꯧꯅꯨꯗ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯍꯧꯖꯤꯛꯇ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯤꯗꯨꯅꯤ ꯆꯥꯎꯈꯠꯇꯕꯩꯅꯦꯅ ꯃꯤꯒꯤ ꯋꯥꯈꯜꯗꯣ ꯍꯥꯏꯗꯤ ꯅꯣꯏꯅ ꯇꯧꯕꯗꯣ ꯀꯜꯂꯛꯇꯅ ꯇꯧꯕꯩꯅꯤ ꯑꯗꯣ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯑꯒꯨ ꯈꯣꯏꯗ꯭ꯔꯨꯝ ꯃꯥꯟꯕꯤ ꯍꯥꯏ ꯈꯣꯏꯗ꯭ꯔꯨꯝ ꯃꯥꯟꯕꯤ ꯒꯥꯏꯌꯦ ꯃꯁꯛꯀ ꯃꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯁꯤꯒ ꯄ꯭ꯔꯦꯝ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯑꯝꯇ ꯊꯦꯡꯅꯗꯦ ꯑꯩꯅ ꯆꯤꯟꯕꯩꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯍꯣ ꯆꯨꯔꯨꯞ ꯃꯥꯟꯕ ꯁꯅꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯑꯉꯥꯡꯗ ꯍꯧꯒꯅꯨꯀꯣ ꯆꯣꯞꯄ ꯅꯪꯉꯥꯏꯗꯣ ꯑꯉꯥꯡꯗ ꯍꯧꯔꯗꯤ ꯆꯣꯞꯄ ꯅꯪꯉꯤ ꯑꯍꯟꯗ ꯍꯧꯔꯗꯤ ꯆꯩ ꯆꯥꯏ ꯍꯥꯏꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯉꯥꯡꯗ ꯍꯧꯔꯨꯅꯣ ꯑꯗꯨ ꯕꯤꯖꯦꯅ ꯆꯦꯁꯨ ꯉꯁꯥꯏ ꯆꯦꯒꯤ ꯑꯦꯜꯕꯤꯗ ꯑꯩꯒ ꯂꯟꯆꯦꯟꯕꯤꯒ ꯉꯥꯡꯅꯕꯗꯣ ꯑꯩ ꯆꯦꯒꯤ ꯑꯦꯜꯕꯤ ꯀꯥꯏꯅꯤ ꯈꯟꯕꯩ ꯑꯀꯟꯕ ꯋꯥ ꯉꯥꯡꯅꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯗꯤ ꯄꯤ ꯁꯤꯟꯗꯣꯛꯎ ꯍꯥꯏ ꯀꯣꯆꯦ ꯍꯥꯏ ꯅꯪꯅ ꯗꯤ ꯄꯤ ꯁꯤꯜꯂꯣ ꯍꯥꯏꯗꯣ ꯑꯗꯨꯒ ꯊꯃꯣꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯅꯦ ꯇꯥꯔꯤꯕ ꯍꯥꯏꯅ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯑꯩꯕꯨ ꯆꯨꯔꯨꯞ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯍꯥꯏ ꯅꯪ ꯃꯉꯣꯟꯗ ꯈꯣꯏꯗꯨꯝ ꯃꯥꯜꯂꯦ ꯍꯥꯏꯔꯨꯗꯨꯗꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯄ꯭ꯔꯦꯝ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯆꯥꯗ꯭ꯔꯤꯗ ꯕꯤꯖꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯗꯣꯏꯅꯣ ꯄ꯭ꯔꯦꯝꯒꯤ ꯕꯤꯖꯦꯅ ꯑꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯊꯃꯣꯏꯅ ꯆꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯅꯦ ꯑꯗꯣ ꯑꯐꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯑꯣ ꯃꯊꯧ ꯁꯪꯕꯩꯅꯦ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯕꯩꯅꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯥꯏꯗꯤꯗ ꯆꯦꯅꯦꯜ ꯑꯃꯃꯝ ꯍꯥꯡꯕꯁꯦ ꯒ꯭ꯔꯣꯠ ꯑꯣꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝꯕꯨ ꯁꯪꯗꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯐꯦꯛꯇ ꯑꯃꯨꯛ ꯇꯧꯔꯤꯗꯣ ꯌꯥꯝ ꯃꯊꯧ ꯂꯩꯇꯕꯩꯅꯦ ꯑꯗꯨ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯧꯔꯨꯅꯨ ꯑꯒꯨꯅ ꯃꯅꯤ ꯆꯨꯔꯨꯞ ꯃꯥꯜꯂꯦ ꯍꯥꯏ ꯆꯨꯔꯨꯞ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯃꯣꯏꯅ ꯑꯗꯨ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯐꯖꯅ ꯈꯪꯕ ꯃꯤꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅꯅꯦꯅꯦ ꯅꯣꯏ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯣꯏꯅꯤ ꯍꯥꯏ ꯊꯛꯇ꯭ꯔꯕꯣ ꯍꯥꯞꯄꯧꯔꯣ ꯈꯔꯒ ꯍꯥꯞꯄꯒꯅꯣ ꯍꯥꯏꯔꯣ ꯂꯩꯔꯝꯃꯣ ꯑꯩ ꯍꯥꯄꯛꯀꯦ ꯍꯥꯄꯛꯀꯦꯅꯦ
ꯑꯒꯨꯅ ꯆꯨꯔꯨꯞ ꯃꯥꯟꯕ ꯁꯅꯥ ꯏꯕꯨꯡꯉꯣ ꯍꯥꯏꯌꯦ ꯆꯨꯔꯨꯞ ꯃꯥꯟꯕ ꯁꯅꯥ ꯏꯕꯨꯡꯉꯣ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯅꯝꯁꯤꯗꯤ ꯀꯩ ꯃꯅꯝ ꯀꯩ ꯍꯥꯏꯕ ꯃꯅꯝꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯃꯅꯝ ꯅꯝꯃꯜꯂꯛꯑꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦ ꯅꯪ ꯃꯦꯒꯤ ꯆꯥꯈ꯭ꯔ ꯅꯠꯇ꯭ꯔꯥ ꯅꯪ ꯆꯥꯛ ꯌꯥꯎꯔꯝꯃꯔꯣꯏ ꯆꯥꯎꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯥꯕ ꯌꯥꯔꯤꯉꯩ ꯆꯥꯍꯧꯒꯗꯅꯤ ꯑꯍꯟ ꯑꯣꯏꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯒ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯎꯔꯦꯗꯅ ꯃꯁꯦ ꯍꯧꯔꯦꯗꯅ ꯃꯁꯦ ꯈꯣꯏꯗꯨꯝ ꯃꯥꯟꯕꯤꯁꯦ ꯆꯠꯂꯦ ꯍꯥꯏ ꯀꯩꯝ ꯆꯠꯈꯤꯅꯨꯗ ꯂꯩꯌꯨ ꯉꯥꯛꯇꯪ ꯅꯪꯅ ꯍꯧꯔꯨꯕꯩ ꯃꯥ ꯈꯨꯝꯖꯔꯛꯏꯅꯦ ꯅꯪꯅ ꯍꯧꯗ꯭ꯔꯗꯤ ꯃꯥ ꯀꯩꯁꯨ ꯍꯥꯏꯖꯗꯦꯗ 200 ml ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯣꯏꯗ꯭ꯔꯗꯤ ꯑꯙꯥ ꯍꯥꯞꯄꯨ ꯕꯤꯖꯦꯟ ꯑꯩ ꯆꯠꯂꯒꯦ ꯑꯦꯜꯕꯤ ꯈꯔ ꯂꯥꯏꯛ ꯄꯤꯔꯒ ꯇꯨꯝꯂꯒꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯕꯤꯖꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯃꯒꯦ ꯍꯥꯏꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯋꯥꯈꯜ ꯀꯌꯥꯝ ꯈꯜꯂꯨꯅꯨꯗ ꯍꯥꯏꯕꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯒꯤ ꯁꯛꯇꯤ ꯁꯥꯐꯣꯡꯈ꯭ꯔꯦ ꯎꯔꯝꯅꯤ ꯊꯥꯖꯩ ꯍꯥꯏ ꯎꯏ ꯑꯗꯣ ꯅꯪꯅ ꯋꯥ ꯉꯥꯡꯗꯕꯩ ꯑꯩ ꯁꯥꯎꯋꯦ ꯅꯪꯅ ꯆꯤꯆꯦ ꯂꯥꯛꯑꯒ ꯅꯪꯅ ꯋꯥ ꯉꯥꯡꯗꯕꯩ ꯑꯩ ꯁꯥꯎꯋꯦ ꯅꯪꯅ ꯑꯩꯅ ꯑꯒꯨ ꯆꯤꯆꯦꯅꯤ ꯆꯤꯆꯦꯅꯤ ꯅꯪꯅ ꯔꯤꯄ꯭ꯂꯥꯏꯁꯨ ꯂꯦꯠ ꯑꯣꯏꯅ ꯄꯤꯔꯛꯄ ꯋꯥꯁꯨ ꯉꯥꯡꯉꯛꯇꯕ ꯑꯒꯨꯅ ꯍꯧꯔꯛꯀꯅꯨꯗ ꯍꯥꯏꯅ ꯍꯥꯏꯔꯒ ꯕꯣꯁ ꯁꯥꯔꯦ ꯑꯗꯨꯒ ꯅꯣꯛꯊꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯦꯜꯕꯤꯔꯣ ꯍꯥꯏꯌꯦ ꯑꯥꯔꯖꯦꯕ꯭ꯔꯣ ꯀꯩ ꯃꯥꯜꯂꯦ ꯑꯦꯜꯕꯤꯅꯤ ꯑꯦꯜꯕꯤ 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 ꯃꯤ ꯂꯩꯇꯕ ꯑꯦꯜꯕꯤ ꯑꯗꯣ ꯑꯦꯜꯕꯤꯁꯦ ꯇꯣꯏ ꯇꯣꯏꯅ ꯊꯥꯔꯒ ꯃꯤꯅ ꯒꯨꯂꯤ ꯂꯥꯛꯏ ꯌꯥꯏꯌꯦ ꯑꯗꯨꯒꯩꯗꯨꯒ ꯑꯦꯜꯕꯤꯁꯦ ꯊꯥꯔꯛꯏꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅ ꯊꯥꯔ ꯃꯨꯠꯊꯠꯂ ꯊꯥꯔ ꯃꯨꯠꯊꯠꯂ ꯊꯥꯔ ꯃꯨꯠꯊꯠꯂ ꯇꯧꯔ ꯒꯨꯂꯤ ꯂꯥꯛꯏ ꯌꯥꯏꯌꯦ ꯑꯥꯔꯖꯦ ꯆꯨꯝꯕ꯭ꯔꯣ ꯀ꯭ꯔꯤꯁꯅ ꯑꯩꯗꯤ ꯏꯆꯦ ꯑꯉꯥꯡꯅꯤꯗ 16 years ꯈꯛꯇꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯀ꯭ꯔꯤꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ 16 years ꯈꯛꯇꯪ ꯑꯉꯥꯡꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯋꯣ ꯃꯅꯤꯄꯨꯔ ꯏꯔꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁ꯭ꯀꯨꯜꯒꯗꯤ ꯅꯪꯅ ꯀꯥꯕ ꯁ꯭ꯀꯨꯜꯒꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯇꯥꯃꯣ ꯕꯤꯖꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯨꯡꯉꯥꯏꯇꯦꯁꯨ ꯌꯥꯝꯅ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯩ ꯂꯥꯏꯛ ꯇꯧꯖꯔꯦ ꯍꯥꯏ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯗꯥꯡꯒꯤ ꯑꯦꯜꯕꯤꯁꯦ ꯉꯁꯥꯏ ꯏꯆꯦ ꯒꯪꯒꯥꯔꯥꯅꯤꯒꯤꯗ ꯆꯪꯉꯨꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯗ ꯃꯨꯊꯠꯂꯣꯔꯥ ꯃꯨꯠꯊꯠꯂꯣꯔꯥ ꯍꯥꯏꯅ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯌꯦ ꯅꯣꯏ ꯀꯧꯏ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄ ꯀꯧꯏꯅꯦ ꯍꯥꯏ ꯃꯥꯅ ꯀꯧꯕ ꯃꯤꯗꯣ ꯂꯥꯛꯇꯦ ꯍꯥꯏ ꯑꯗꯣ ꯍꯥꯏꯕꯗꯨꯒ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯈꯪꯗꯦ ꯃꯤꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯌꯥꯝ ꯊꯥꯅꯩ ꯑꯗꯣ ꯉꯁꯤ ꯍꯣꯔꯦꯟ ꯑꯝꯇꯪ ꯊꯥꯔꯒ ꯌꯦꯡꯒꯦꯅ ꯇꯧꯋꯤꯅꯦ ꯌꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯛꯄꯗꯣ ꯍꯦꯟꯒꯠꯄ꯭ꯔꯥ ꯍꯥꯏꯅ ꯄꯨꯡ 10:30 11ꯒꯤꯗꯨꯒ ꯁꯥꯏꯂꯦꯟꯗ ꯀꯩꯅꯣꯝꯇ ꯊꯥꯔꯒ ꯌꯦꯡꯒꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯁ꯭ꯀꯨꯜꯗꯤ ꯀꯔꯤꯝ ꯇꯧꯗꯦꯗ ꯆꯦ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯁ꯭ꯀꯨꯜ ꯀꯔꯤꯝ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯇꯅꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯁ ꯍꯣꯏꯒꯤ ꯑꯗꯨꯋꯥꯏꯗꯗꯤ ꯑꯗꯨꯝ ꯏꯪ ꯆꯤꯛꯄ ꯅꯠꯇ꯭ꯔꯣ ꯆꯥꯗ꯭ꯔꯤꯅꯦ ꯋꯥꯠꯂꯤ ꯑꯩꯒꯤꯗꯤ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯑꯩꯈꯣꯏꯁꯨ ꯊꯣꯡꯗ꯭ꯔꯤꯗ ꯆꯥꯛꯀ ꯑꯗꯒꯤ ꯆꯥ ꯊꯛꯑꯝꯕꯇ ꯉꯥꯏꯔꯤ ꯁꯤ ꯀꯩꯅꯣ ꯌꯥꯝ ꯀꯜꯂꯤ ꯍꯌꯦꯡꯉꯩ ꯑꯉꯥꯡ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯁꯤꯗꯤ ꯁꯣꯗꯥꯗꯣ ꯌꯥꯝ ꯀꯜꯂꯦꯕ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯃꯅꯥꯛꯇꯩꯅꯤ ꯍꯥꯏꯌꯦ ꯑꯁ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯣꯏꯗꯤ ꯅꯨꯡꯊꯤꯜ ꯀꯣꯏꯕꯒ ꯑꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯖꯅ ꯂꯩ ꯍꯥꯏꯅ ꯇꯥꯕꯗ
ꯑꯗꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯎꯠꯄꯅꯦ ꯑꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯀꯅꯥ ꯀꯅꯥ ꯌꯦꯟꯕꯤ ꯌꯥꯎꯔꯦ ꯉꯁꯤꯒꯤ ꯑꯔꯖꯦ ꯃꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯔꯖꯦ ꯍꯟꯗꯛꯁꯦ ꯃꯤ ꯆꯦꯜꯂꯁꯨ ꯆꯦꯟꯗ꯭ꯔꯁꯨꯅꯦ ꯃꯤ ꯁꯣ ꯇꯧꯗꯕꯁꯨ ꯌꯥꯎꯋꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯂꯩꯔꯁꯨ ꯁꯨꯃꯥꯏꯅ ꯁꯣ ꯇꯧꯗꯕꯁꯨ ꯌꯥꯎꯔꯦ ꯑꯃꯨꯛꯁꯨ ꯂꯣꯏꯅ ꯖꯤꯔꯣ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦ ꯈꯪꯗꯦ ꯑꯥꯔꯖꯦꯗꯣ ꯃꯣꯏ ꯍꯥꯏꯅꯤꯗꯣ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯅꯀꯣ ꯅꯣꯡꯃꯗ ꯑꯦꯜꯕꯤꯗꯣ ꯃꯤꯅꯤꯠ ꯇꯔꯥ ꯀꯨꯟ ꯃꯇꯠ ꯃꯇꯠ ꯊꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯉꯁꯥꯏ ꯄ꯭ꯔꯦꯝꯂꯇꯥ ꯀꯁꯥꯔꯗꯣ ꯑꯩꯅ ꯆꯪꯉꯒ ꯍꯪꯉꯦꯕꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯕ ꯄ꯭ꯔꯦꯝꯂꯇꯥꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯦꯕ ꯀ꯭ꯔꯤꯁꯅ ꯀꯥꯕꯗꯤ ꯌꯥꯗꯦ ꯄꯦꯗꯦ ꯂꯩꯌꯦ ꯍꯥꯏ ꯑꯣ ꯀ꯭ꯔꯤꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯍꯜꯂꯤꯔꯣ ꯑꯣꯟꯂꯥꯏꯟꯒꯤ ꯁꯤꯁꯇꯦꯝꯗ ꯖꯨꯝꯗ ꯇꯧ ꯍꯥꯏꯅ ꯅꯠꯇ꯭ꯔꯒ ꯍꯟꯖꯤꯛ ꯈꯛꯇꯪꯒꯤꯔꯣ ꯑꯥꯔꯖꯦ ꯅꯪ ꯀꯩꯅꯣꯝꯇꯪ ꯍꯥꯏꯕꯤꯒꯦꯔꯥ ꯑꯩꯅ ꯅꯪ ꯀꯩꯅꯣ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯣ ꯀꯥꯎꯔꯦ ꯑꯟꯖꯂꯤ ꯍꯥꯏꯠ ꯇꯧꯕꯩꯗꯣ ꯀ꯭ꯔꯣꯝꯗ ꯆꯪꯉꯒ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯂꯥꯏꯚ ꯊꯥꯕꯗ ꯁꯤꯟꯅꯗꯣꯔꯦ ꯂꯥꯏꯚ ꯊꯥꯕꯗ ꯁꯤꯟꯅꯗꯣꯔꯦ ꯑꯗꯣ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒ ꯃꯤꯡꯁꯦ ꯊꯣꯛꯈ꯭ꯔꯒ ꯁꯠ ꯁꯠ ꯃꯁꯥꯒꯤ ꯂꯥꯏꯚ ꯊꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯀ꯭ꯔꯤꯁꯅ ꯄꯦꯜꯂꯦ ꯑꯗꯨꯗꯤ ꯈꯨꯟ ꯉꯥꯛꯄꯒꯤꯅꯤ ꯀꯩꯝ ꯇꯧꯗꯦꯗ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯀꯥꯏꯌꯦ ꯆꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯥꯔꯖꯦꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯟꯍꯥꯏꯠ ꯇꯧꯕꯤꯔꯣ ꯍꯥꯏ ꯀ꯭ꯔꯣꯝꯗ ꯆꯪꯉꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯩ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯑꯩꯁꯨ ꯑꯦꯜꯕꯤ ꯌꯦꯡꯕꯗ ꯁꯤꯗꯣꯔꯦ ꯍꯥꯏ ꯀꯩꯅꯣ ꯂꯣꯏꯔꯒ ꯀ꯭ꯔꯤꯁꯀꯤꯁꯨ ꯆꯦꯟꯅꯦꯜ ꯑꯃ ꯍꯥꯡꯖꯜꯂꯣ ꯇꯧꯔꯒ ꯀ꯭ꯔꯤꯁ ꯆꯤꯆꯦ ꯂꯣꯏꯁꯜꯂꯒꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯁꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯂꯣꯏꯁꯜꯂꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯕꯗꯨꯒ ꯉꯁꯤ ꯑꯌꯨꯛꯇ ꯊꯥꯔꯦ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯣ ꯍꯣꯔꯦꯟ ꯄꯨꯡ 10:30 ꯑꯃꯨꯛꯇꯪꯒ ꯁꯥꯏꯂꯦꯟꯅ ꯀꯩꯅꯣ ꯊꯥꯔꯒ ꯌꯦꯡꯒꯦ ꯑꯝꯇ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯔꯤꯁ ꯆꯤꯆꯦ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯁꯤ ꯑꯥꯔꯖꯦ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯗꯨꯑꯣꯏꯗꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯕꯒꯤ ꯕꯥꯏ ꯑꯥꯔꯖꯦ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯀꯛꯑꯒꯦ